Furup amagi nupi ani phi thongdana miyam mangda puraga chatpagi thawongda hakthengna chenariba sing amadi nupi ani adugi phi thongdaba video viral ohenduna hanjin ikai khumnaba manghaliba kangbu animak logi oiba chaba chairak pigadabani haina All Manipur United Clubs Organization amukogi President Fairoizam Nandol Wangna phongdorakle ngasi Kwakaithel da laiba amukogi office ta poirei leimarolgi President Imam M Choubi amadi amawabagi President Y Kunjarani yauna pangthokiba paugi mifam amada wafam asi phongdokladuna PS Nandol Wangna hai thani makai helaba Manipurgi irang asida Government of India na lokhatfam thokpa thabak sing lokhattabana pamdaba tawhaidaba yenghaidaba thodok sing thoroknabagi maram ama oihale Manipur thokliba irang asina maram oiraga numit kharanigi mamangdagi viral oiragliba miyamna yengbada nungaitaba thodok sing asigi tekchak pomba Government of India na pugadabani Furup amagi nupi ani phi thongdana miyam mangda puraga lakpagi thawong adu amukona hakchina lawi thawong aduda hakthengnana amadi nakoinana chenariba miyai seng mari lainaba singna chairak pigadabani amadi asigumba thodogasi matungda mukhanna thoktanaba miyamna sohana minasi haina mahakna miyamda appeal tawki Amukogi President Nandoluang na makatana hai Manipurda thokliba irang asida Myanmar dagi Nganglakpa Kokilal Hoba Singge khutyawi haibasi Government of India na khanglibani amaromda Myanmar dagi Nganglakpa Kokilal Hoba khara irang asida soktuna Churachandpur District Hospital da layengduna leiri haibasi Government of India na khanglabasu tumina yengduna leishinba se angakpa fawi HOUJIK viral Oiriba Thoudok Asigi Matang da ngasi Prime Minister Narendra Modi na wa Nganglakpa Asi Thagatli Adubu lamdam asida thokliba irang asigi warishin purangnaba amadi Myanmar gi Kokilal Hoba singna maitai miyam haliba ase takthoknabagi matangda Government of India na lawriba firep amadi India gi National Security da singnarakliba asida kari firep lawrabage haibagi matangda wafam khara Prime Minister na phongdoklabadi miyamna hena nungaiba faunagani hainaso mahana makha takhi Nupi macha ani akoigi Nganglakpa amagi nupi macha ani ne hai adu Nganglakpa amagi kangbu miyoi kangbu amna puraga mayam mangga chatpa madugumba thabaktu akoi condemn to yaning de adu madu hakthengna toiba kangbu do madu ain gi oiba chairak adum phangjasunu aduga nakoina na nupi ani dugi izatu matang Nganglakpa amana Nganglakpa amagi miyoi sing yam sathina izat mangnaba la le na maleng gi miyam do hona matamda video da matang share tawdana nupi ani du adum nakoina na sum haleba nupi ani dugi ikai khuna bado matang malem gi miyam da mangan bagi thabak toriba kambu do madusu ain gi oiba chapchaba chera ama pigadamne habasima chu akoi haijeningi Bharat Sarkar na tumina leisilakanda skumba matang da wa ngang bagi mahuta atai atopi isu mayam da na ani makut tumbunaraga mamit pullaga nomaina kapa komda kaudara hape matang da chu Bharat Sarkar hai wa ngang ningi court gi masagi court gi leitalai na maram modna court gi phau kokto chapada akoi gi phak masa phak raga mangan gi ba madu matang chu wa ngang ningi adi atopa khombong gi kai gi mi phak mangan gi ba mayam se sigi matang da chu Bharat Sarkar na mot khara phongdo honingi Ngasigi paugi mifam aduda saru yakibi poirei leimarolgi President Imam M Chobina HOUJIK viral oiriba nupi ani adugi Thoudok adu lamdam asigi mama ama oina condemn tawi Thoudok asida chenariba singi mathakta logi oiba chaba action lokhat piu haina so mahangna phongdokhi